ꯕꯦꯃꯥ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ ꯏꯅꯦ ꯑꯣ ꯀꯩ ꯆꯥꯁꯤꯒꯦ ꯆꯥꯛꯍꯥꯎ ꯈꯦꯔ ꯑꯅꯤꯒ ꯍꯣꯏ ꯑꯣꯔꯦꯟꯖ ꯖꯨꯏꯁ ꯑꯅꯤꯒ ꯑꯅꯤꯗꯨ ꯄꯤꯕꯤꯔꯣ ꯌꯥꯅꯤ ꯃꯦꯗꯝ ꯁꯤꯗ ꯂꯩꯖꯔꯦ ꯉꯥꯏꯈꯣ ꯃꯤꯁꯨ ꯀꯅꯥꯝ ꯂꯩꯇꯦ ꯐꯝꯃꯣ ꯅꯪꯁꯨ ꯄꯨꯟꯅ ꯊꯛꯑꯁꯦ ꯍꯥ ꯆꯠꯂꯣ ꯉꯥꯏꯈꯣ ꯁꯦꯜ ꯄꯤꯔꯝꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯣꯏ ꯄꯤꯔꯣꯏ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯅꯣꯏ ꯁꯦꯗꯤꯅꯦ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯊꯨꯒꯥꯏꯁꯦ ꯀꯌꯥꯝ ꯇꯥꯡꯏ ꯈꯪꯕ꯭ꯔꯥ ꯍꯥ ꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯍꯥ ꯁꯤ ꯅꯨꯄꯤꯁꯤꯗꯤ ꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥꯕ ꯄꯤꯗꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥ ꯄꯤꯗꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩ ꯍꯥꯏꯒꯦ ꯀꯩꯅꯣꯝꯇꯪ ꯆꯒꯦ ꯀꯩ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯏꯃꯥ ꯑꯩ ꯅꯣꯏ ꯀꯁꯇꯃꯔꯗꯨꯅꯦ ꯅꯍꯥꯟ ꯂꯥꯛꯑꯝꯕꯗꯨꯅꯦ ꯑꯣ ꯑꯩ ꯃꯤꯡ ꯂꯩꯆꯤꯜ ꯀꯧꯋꯦ ꯑꯣ ꯉꯁꯤ ꯅꯣꯏ ꯍꯣꯇꯦꯜ ꯍꯥꯡꯗ꯭ꯔꯕꯣ ꯍꯥꯡꯗꯣꯏꯅꯦ ꯖꯨꯁ ꯁꯦꯝꯕꯒꯤ ꯍꯩ ꯂꯩꯕ ꯂꯥꯛꯑꯝꯕꯅꯦ ꯑꯩ ꯍꯤꯡꯆꯥꯕꯤ ꯀꯩ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕ ꯂꯩꯆꯤꯟ ꯀꯧꯏ ꯑꯁ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯕ ꯆꯧꯒꯤꯒꯦ ꯁꯤ ꯂꯧꯔꯣ ꯀꯩꯅꯣ ꯊꯥꯗꯣꯏꯁꯤꯅ ꯀꯩ ꯂꯩꯍꯩꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯍꯩꯗ꯭ꯔꯦ ꯀꯔꯤꯅꯣ ꯀꯃꯥꯏ ꯍꯤꯡꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯣ ꯑꯗꯨ ꯑꯣꯏꯔꯦ ꯑꯉꯝꯕꯅ ꯍꯤꯡꯉꯦꯗꯅ ꯉꯝꯗꯕꯅ ꯁꯤꯖꯔꯦꯗꯅ ꯍꯤꯡꯖꯦꯗꯤꯅꯦ ꯉꯝꯅ ꯍꯣꯠꯅ ꯇꯥꯔꯦ ꯍꯣꯠꯅꯗꯧꯔꯤ ꯀꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯧꯔꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯄꯣꯠꯅ ꯃꯔꯣꯜ ꯑꯃ ꯁꯤꯠꯇ꯭ꯔꯤꯕ ꯃꯊꯤ ꯃꯣꯟꯅ ꯆꯥꯅꯤꯡꯕ ꯁꯦꯟꯗꯤ ꯇꯥꯅꯤꯡꯗꯕ ꯍꯥꯎꯔꯦ ꯏꯁꯤꯡꯅ ꯍꯥꯎꯔꯦ 이봉어디 ꯒ꯭ꯌꯥꯁ ꯂꯧꯔꯨꯅꯦꯅ ꯆꯠꯂꯣꯅ ꯆꯠꯈꯤꯕꯅꯤ 아씨 ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯒ꯭ꯌꯥꯁꯁꯨ ꯐꯪꯗꯦ ꯃꯃꯜꯁꯨ ꯇꯞ ꯇꯥꯏ ꯇꯥꯡꯉꯦ ꯆꯥꯛ ꯌꯦꯟꯖꯥꯡꯒꯁꯦ ꯊꯣꯡꯗꯕꯤꯗ ꯆꯥꯎ ꯍꯥꯏꯕꯅꯤꯅꯦ ꯀꯩꯅꯣ ꯅꯪ ꯂꯩꯔꯛꯏꯗꯣ ꯍꯥ 호 카멜라 신바 시가세 수마이니 힘나 해마 시가 그이노니 시바 수마이 짜오 하는 내가 진 하이제 동들 수마이나 힘나 짜오 하는 데 짜오 하는 데 정말 힘내 짜오 하는 뭐 하지 아씨 ngai khoda moi tay ai gas ka do lai ri ai khoi na maduna ne yam saurok pani